संविधान बचाओ राष्ट्रीय पदयात्रा जय पाबू जय भीम जय संविधान अभियान की थौरम बिष्णुपुर डिस्ट्रिक्ट कांग्रेस कमिटी ने सिंधुना बिष्णुपुर डिस्ट्रिक्ट की मनुंग चनबा नाचौ मनिंग लेकाई कम्युनिटी हॉल दा पांगथोक्रे लेपाक ngakpada miyam gi sakti changi kumja lising ani taraga mari dagi manipur da BJP na laingak pairakpadagi hingbada awaba fibam ama lakli masigi maru oiba maramdi constitution bu चटनगदबा हाइबा नियम सिंह ngakpa ngamdabagi ni haina MPCC gi president Kaisam Nega Chandrana phongdoki miyoi kayasu kangluk ki irang asina maram oiraga chafam tumpham khangdana relief camp ta leiriba asi leipak asigi constitution ngaktabadagi thokpani leipak asigi lo leina miyam gi punsi amadi lanthum ngakpa ngamdre masi kannaba hotnaba matam oire matam asi amana amabu hunabagi matam natre manipur gi miyam hojik hingnabagi lantheng natana nungai yaifabadi fangdre haiki thoramadu loishilakpada manipur pradesh youth congress ki president wahengbam ananna luchingduna constitution kallasi bharat kallasi miyam kallasi haiba kholaw kayasu lauki Aigoi pura bagi hakase central government na supai paisa na lasi sanari marumasi na aigoi samvidhan kandanaba miyam ki asiguba miyam ki hak yang singado ikai khunanabagi namakta ngasi mafam khudimakta manipur ki congress party manipur pradesh congress committee ki leader singa ngasi mafam khudimakta tuna samvidhan kandanabagi lewa kasi aigoi hak leroi state asi aigoi hak leroi aigoi pura bakna naha singi sabat orang alu memang singi sarkar ki skim phangna bagi to hak imai kan singi rupi singi hak tanda singi naram singi lai kai singi tabak phangna bagi hak yang sigado apa sarkar bharat ki संविधान की kai nawa adi ko sarkar bole ko matamda ai koi soi tana miyam ki kholawo to ta ani amasu adi ko dictatorship ki mongado भारत की लेगा किसी चतरी को मोदी की लेगा किसी चतरी को मैं आम सिंह दो मैं कोई लेगा किसी लेगी को मत कहीं कोई ठीक ना होगा मरो ये है किसे ऐसी हम भी ना